अहानबदे यamna maru iba update khara thamjage kuki CSO singi wafam phong na machin thibani NPF Pastor ani yauna naga taruk phajin kibagi wafam makhoida knowledge leite haina kuki CSO singna phongdorak libu wafam miyam da phong na machin thibani haina Naga People's Front NPF Manipuri State Unit na phongdorak li NPF na thadorak pa cherol amana thasi ki taraga humdoi da naga misam sing maru ena matai manau amadi angang yauna phajin khruba matung me taraga manga da nupi amadi angang thadorak laga nupa taruk na thadorak khide haibasi thadorak pa da yauriba makhoi ki nupi singna lengtraba pramani ngasi phawa mafam khangdana leiriba naga nupa taruk adugi manungda ahumdi makhoi gi nupi ga punna numit adumakta phakibani mapuroibadi phajil hauraga thadorakpa yauriba nupi ahum adudi Dr. Manu Thiomai gi loinabi Kachirung Thiomai Dilip Thiomai gi nupi Niliu Thiomai amasung mahaki macha nupi Sara Thiomai loinana Fendril Lungbau Chawang gi loinabi Wibon Liu Chawangni ngasi fawa mafam khangdana leiriba naga taruk adugi maming Dr. Manu Thiomai Dilip Thiomai Fendring Bung Chawang Foring Bidau Thiomai Kempibau Chawang amasung Liangbau abon mai ni makhoi taruki manungda humdi magi nupi amadi masaga punna numit aduda phamin nakibani haibasi lengba yadra wafam ni matang asta kuki CSO singna naga taruk phajin ki haiba makhoi di khangde hairabani na makhoi taruk asi kanana phawano kanana mapuroiba amadi makhoi gi nupi ga khaidoknar khibano kanana thasi gi taraga manga ta phajin khiba nupi sing adu thaturok bano Nungtin pobopta matau karam na misam sing phabangam libno amadi ngasi phawa kanamatana uhawi haina phongdorak pa leitre amadi karigi damakta makhoi taruk kadai da phajin dona thamli haibagi chapcha bakhang na thabuk lokhat pa leitre maram asina phajin kiban naga taruk kadai de lei haiba kudak tam yam da khangan gadabani condition yaudana amadi asoi angam yawhandana makhoi thadorak kadabani haina su NPF Manipuri State Unit na demand tauri amarom da Kangpokpi district ki manung channa leiba lailon wifi khulgi sif lalboi Wi-Fi gi mathakta naga loop singna siriba maral yumpham yaudaba semjin sajinba ngaktani haina Kuki Job Council KJC na India gi Union Home Minister Amit Shah da iba cherol piduna wakat khrai KJC gi chairman amadi general secretary na puna khuyek piduna Home Minister da pisan kiba iba cherol adu da pallibadi tongan pa naga loop singna leiba kasigi Prime Minister Narendra Modi yauna Manipuri Governor amadi Chief Minister da pisan kiba cherol sing lalboy Wi-Fi gi mathakta milungsi yaudaba mongda Semjin sajinba maran kasi naduna atamnana target tawani thogliba issue asimak social media da lan wale maram asina hiram asida Home Minister gi maikai tikmin changbi duna leiriba che naba sing loisinduna maran leijidraba mioi asigi matakta siriba semjin sajinba maran sing asik gi matang da miyamna asumba du khangalu khudam sangdam amata yaudana kanagumba amabu serious oiba crime sathabani haina lana sandokwa haiba si tawfum thoktabali chat amani haina KJC gi cherol aduna makhatan hai lailon Wi-Fi gi village chief lalwai Wi-Fi matik saraba yamna ikai khubnani ne oiraba amati masagi khulkhakki natana punna khundaminer ba topa community singi marakta so mathaudang masak khangna chatpa lusingba amani hojik thogliba misam phajin duna thambagi wathok asiga lalwai Wi-Fi ga kari kumba hiram amata tamari lenate hairiba misam sing phajin khibagi thaudok thok khiba numit adumakta da mahak masa medical gi oiba maram amadagi state asigi wangmada laikhiba matamni mahaki mathakta siriba yumpham yaudaba maransing asina maram oiduna hojikti mahaki punsi khudong thingai ohele asikumba yumpham yaudaba paw kaya sadokpa asi mahaki punsi de yamna kiningai oiba firam amada lehale hojik oiba firam asida laigak na matam sana karmi mideng sang tu wathuk asigi matang da misang mikhai naidena investigation sathaduna manungda leiriba asumba adu puthokpiduna lalboy Wi-Fi gi mathakta siriba yumpham yaudaba maral asi sengdoktoni miyam da khanghanaba laingakna sapsaba thabuk lokhat piyo haina cherol aduna makhathari Nemcha Kipgen da siriba maral yaning de haiduna Kangpokpi de rally satkhre naga loop singna Nemcha Kipgen gi mathakta siriba maral yaning de haiduna Kuki singna Kangpokpi de rally satkhre hairi Foothills Naga Coordination Committee FNCC amati Manipuri Naga Youth Organization na state asigi deputy chief minister oiba Nemcha Kipgen gi mathakta yumpham yaudo maran season duna miyam da lana uhannaba honaba yaning de haina chatkhiba rally du Kangpokpi gi new te kanghangdagi hauduna national highway 2 gi lambi paring da makha tara satki kongset adu da deputy chief minister Nemcha Kipgen bu saugat pa utpa play card sing season nakhi loina tongan be slogan kya su lauki 11 naga organization deputy chief minister Nemcha Kipgen gi mathakta sirakliba maral yumpham yaudabani political gi oibu khudongchaba launa hona pani haibu warul sing thambatana tan hiram asigi matang da central state government amadi BJP gi lusing masing matam sana akan mideng sangbina bataksin ki
Manipur da buffer zone leibra haiba MISA da hangkiba RTI gi paukhum de state lengak ta oina hangu hairakle state asida buffer zone leibra haina right to information RTI ki kuthang da Ministry of Home Affairs MISA da hangkibu hangi paukhum oina hairibu hanga se state lengak ta oina hangu haina MISA gi maikei gi paukhum pirakse kumja 2023 gi me ahum de gi thorak liba irang asina maram oiraga kuki singna buffer zone lansilak pa yaroi haina tatana paliba siga mari lenana wahang taraga matho yawa RTI ama Haukiba March Kugenipan, the Ministry of Home Affairs to Hanki Hangsing Asigi Manung Dalam the Masida Buffer Zone Lautopa Libra Lairabadi, Marili Never document Amadi official over notification PBU Buffer Zone Marili Nana Sabsaba, Geographical Boundary Map Cost Nasing PBU Buffer Zone Marili Never Public Notice Press Release Amadi, Miam the informed Taukipa Lairabadi Madugi certification copy sing PBU Hibasini, Wang Singasigi Paukum in the Ministry of Home Affairs Kamaiki Hari Wang Singasi State Lingaka. Marili never open state lengak to in Hangu Haina Paukum Bidaki, Wang Dramatoi Galoin in the Ministry of Home Affairs Central Public Information Officer CPIO, the right to information Eki Kutang the Wang Hangwamatam the Hide Wang Singasi state function Ganaka, Marili never open her Constitution of India Guitarist Schedule Matung in the public order assisted. Government Goi, Lonina Kumza 2008 ki June Taragani Twitter Tokiba Department of Personnel and Training Government of India की Office Memorandum number 10 to 2008 IR date 12/6/2008 की मातुंग इन स्टेट लेंगाक न ओइना हंगु हाइबो वफम सिंग थमदना पाउकुम पिरखि हाइरिबा RTI एप्लीकेशन असि कुमजा 2023 की मे हुंदगी थोरकलिबा इरांग असिना मरम ओइरगा कुकी सिंग बफर जोन लांसलकपा यारोय हाइना ततना पल्लिबा असिका मरि लेना Aseng batang dang mak makangdok na ba Home Ministry da RTI ki khutang na wahang sing hangki banim loina wahang sing adu ki manung da state sida buffer zone laibra haina hangki buhang gi paukhum da ministry mai kai digi state lengak to oina hangu haira ki bani maitei amadi naga furup punduna NPCM ko loop ama semkre maitei amadi naga furup punduna Native Peoples Committee Manipuri NCPM ko loop ama semkre na uno semre loop ase convener oina asang kasar ko convener PS Devan amati da el phangmai khan kre hairi NPCM na state asigi Assam Rifles lauto hanba kuki militant singa tawner be su atubada tokhan ba amadi Manipur lengak na state asida NRC update tawna ba taksin gadori hiram asigi matang tanga si North AOC da lebo hotel Imphal na pangthoki ba pawmi singa unaba mata na unasem ki ba committee asigi convener asang kasar na hai committee asi maite amdi naga higher body CSO sing intellectual sing ka khongthang kaya da closed door meeting kaya pangthok laba matung dalam dam asida leiba native peoples right dignity land amadi identity safeguard tawna ba hujiki amadi tungi mirol sing na dignity life ama leiba ngamna ba sembani joint platform ki khuthang dalam dam asida external aggression technology learning committee asigi public convention amasung jun anida Makhan village ta pangthok tuna state asida native people sing na thengnari ba challenge sing gi mathang da khanna ba loina thengna ba hona gani hairi kuki militants na naga khunja sing da nongmai kapsil lakhre ngasi numiung ba adwai denone district ki manung chanba khawpum village ki gautang rongmai amadi malphai kuki village ani gi marakta kuki militants na pamlau do thabuk suba chatki ba khunja hum da nongmai kapsil lakhre adubu asoka pandi yaudre hairi thodok thofum dagi phangmo paw amagi matung inadi kuki militants singi makhut tagi asoi angam yaudana nantor ki mi sing adudi gautang rongmai village tagi gaila tau ria mai jahi kunthraga mathoi mahaki apokpa ka gundai ria mai amadi mahaki apokpani pawasina makata na gailan tauna mahaki apokpa amadi apokpi ga loina makhoi gi pamlau adu da thariba morok amadi atai mahai marung hekpa amasung na pipeng bagi thabuk tawringai da khangaudana afaba makhali kurai paibu kuki militants sing na nong mai kapsi lakhibani hairi khudakta gaila tauna mahaki apokpa amadi apokpi asoi angam thoktana ba chelhan khaba matung masada loina rakpa license barrel nongmai season aduna kuki militants sing adu thengna hobani hairi adubu combat uniform set pa militants sing adu masing yambana maram oiraga mahaksu thawai hingna ba chelakhibani loinana gailo tawgi apokpina umang fauduna nungdang singthakta chelaktuna khunja singda pautam badagi mahaki khongul likhi adubu miyai aduna paikhiba telephone da tawraba su paikhalakide switch off tawkhibadagi pau fauna bungam kide hairi amaramda nungtin pung amaga makhai taba adwaida gaila taw masagi khulda soi ngam yaudana lakhre hairi naga taruk phajinduna thambagi mayokta wakat mi pham khre kuki singna naga taruk phajinduna thambagi mayokta wakat mi pham khre
लान करी कानब पुरक्प ngamgani irang loisilaga ingna singna leiminaba lamdam am ohensi haina jeliarong film forum manipuri president Joshua dangmaine phungdora lei ngasi Imphal East ki manung channa leiba new second tribal market jeliarong film forum manipur na sinduna sathakibu kan mifam aduda saruk yaraduna Joshua dangmaine hai fajin kiba naga taru athu matamda thoknaba leingak na hotnagadabni haiki wakat mifam aduda saruk yaraduna jeliarong film forum manipur gi senior artist athoi thiaw moine hai kuki terrorist na fajin kiba naga taruk athuda puthorogu aikhoi irang pamde ingna sikna leiba pammi lengak nasu naga taruk thiba khangdana leiriba asina miyam da hena wakhan wahal le hai ki liangmai film forum manipur gi president lungam bo thiaw moine hai leilon boyfai village tagi thasigi tara humde da kuki terrorist na pha kiba naga miyoi manung da nupi singna thadorak laga nupa taruk na thadorak pidaba hojik phawba hinglibra sikrabra haiba khangdana leiri fazilaba nupi sing adusu mamit khumjilak otnai khibani nupi da asuktam thina taruk labani na nupa sing da karam na olam gani state lenga kamadi central government na thubada thiduna naga taruk puthok kadabani haikre